Leibak asigi mafam pumbada October gi tang ani dagi October gi 9 phauba chayol ama chupna chathagadoriba humbudra matoi shuba Wildlife Week 2025 Manipur gi tongan ba district singdasu hogdokhibaga loinana ngasi Thoubal dastu poster amadi publicity campaign hogdokre Divisional Forest Office Thoubal gi DFO Dr. L Jasili gi medeng makhada Range Forest Office Thoubal gi office tagi hogdokhiba campaign adugi manung channa forest staff singna Thoubal range na koliba tongan ba mafam singda poster thetpa amadi lamlakta leiba jiba panba singbu hatpidana ba publicity chatki ningtham tha changlakpaga loinana miramdagi pairakpa uchek sing lamdam masigi pat singda chaktaba laklagani makhoibu phabiba hatpiba tobiganu uchek sing lamlakki sa sing hatpa phaba thengnabirabadi Wildlife Protection Act 1972 gi makhada chahi ahumdagi taret fauba jailda thamba yai natragana fine oina lupa 15,000 thian basu haibuna chingba sing miyamda khanghanki Iramdam Iraikai Sidalay Biriba Nungsijaraba Ahalaman Ima Ibel Ichil Inaw Satra Naharul Marup Mapang Club Mayra Paibi Kwai Pumna Maki Maphamda Thoubal Forest Division gi Maikai dagi Nolukna Paujan Jabalak Jari Hojik Ashi Ningtham Tha Changlak Paga Iroinana Athap Mafam Singdagi Pairakpa Miram gi Uchek Sing Haibadi Migratory Bird Sing Ashi Kharung Pat Ikop Pat Khoidum Pat Pumlen Pat Lausi Pat na chingba Pat ching asida thunglaba haure Maram Maduna Lamsang Lapna Lakchaduna Matam Karatangi Pat sing asida Saidang Jariba Aikhoigi amadi Miram gi uchek sing asibu Phaba Hatpa Lang Thakpa Hu Thakpa Nongmai Naurina Kapa Macha Marum Lokthokpa Makol Tugaibana Chingba Makal Amatagi Yekai Tingaiba Tobigano Makoibu Minung Sigalorina Taram Nok Minasi Ngak Sen Minasi Matam Loraktuna Amuk Hanjakibada Masing Watana Take the Kaidan Halan Kizi Haina Thoubal First Division gi Maikai Digi Pumnamaki Maphamda Noluk Jabagai Lorina Paujan Jabalak Jari Lamlaki Sha Uchek Singbu Phaba Hatpa Hu Thakpa Lalon Bana Chingba Aina Yate Ashigumba Tauram Labadi Wildlife Protection Act 1972 gi makhada Shahi Ahumdagi Nataret Phauba Jail da Leiba Yai Sel Oina Lupa 15,000 Phauba Fine Thiba Yai Natraga Jail da Su Leiba Fine Su Thiba Animak Punna Phangba Su Yai Maramaduna Lamlaki Sa Uchek Singbu Phaba Hatpa Lamai Thaba Lin Nachingba Amata Hatpiganu Haiduna Thoubal First Division gi Maikai digi Pumnamaki Maphamda Paujan Jabalak Jari Karigumba Lamlaki Sha Uchek Sing Phaba Hatpa Natraga Awaba Taduna Leiramba Thengnabirabade Manak Nakpa Forest ki Office Amada Pau PBO Mobile number 8413 062 001 Mobile number Amuktangahanna 8413 062 001 Awaba Taduna Leiramba Lamlaki Sa Uchek Singbu Nungsina Kanbiduna Thoubal Forest Division da Sinabirakpa Yauragadi Taubimal Khangba Uchaba Oina Aikhoigi Maikai dagi reward pizagani amadi Pidunasu Lakchari Lamlaki Sha Uchek Sing Kanminasi Makhoina Leizariba Mafam Singda Yekai Tingaiba Tauroisi Lang Thak Loisi Hu Thak Loisi Nongmai Nauri Kap Loisi Sa Uchek Hat Loisi Lanmai Tharoisi Makhoi Leibana Aikhoi Su Hinglibani Aikhoi Punna Kanminarasi